ꯃꯣꯏꯁꯦ ꯑꯅꯝ ꯈꯨꯀꯜ ꯑꯃꯅꯦ ꯍꯧꯖꯤꯛ ꯍꯜꯂꯣ ꯌꯥꯗꯦ ꯌꯦꯡꯉꯣ ꯅꯣꯡꯁꯨ ꯇꯤꯀꯠꯇꯅ ꯇꯥꯔꯕ ꯂꯣꯛꯁꯨ ꯌꯥꯝ ꯊꯨꯡꯉꯤꯕ ꯑꯩꯁꯦ ꯑꯗꯨ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯥꯛꯇꯕꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯍꯜꯂꯣ ꯌꯥꯗꯦ 사오닝에다 뭐이제 떠오게만 다금 떠오면 야위 ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯀꯨꯝꯈꯤꯕꯗꯨꯗꯤ ꯀꯔꯣꯝ ꯂꯩꯒꯖꯥꯠꯅꯣꯕ ꯑꯣ ꯁꯤꯐꯥꯏ ꯒꯥꯔꯤ ꯃꯌꯥꯝ ꯀꯨꯝ ꯑꯗꯨ ꯃꯣꯏ ꯐꯅꯦꯛꯀ ꯂꯧꯊꯣꯛꯑꯦ ꯁꯥꯟꯅꯩꯗꯣ ꯁꯤꯐꯥꯏꯒꯗꯤ ꯀꯨꯝꯗꯔꯦ ꯍꯥꯏꯕ ꯅꯍꯥꯔꯣꯝꯈꯩ ꯃꯌꯥꯝ ꯀꯨꯝꯖꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏꯅ ꯇꯧꯅꯕꯅꯦ ꯍꯥꯏꯕ ꯑꯗꯩ ꯃꯅꯨꯡ ꯀꯣꯏꯗꯔ ꯃꯌꯥꯝ ꯅꯠꯇꯤꯌꯦ ꯃꯀꯣꯛ ꯈꯥꯡ ꯇꯨꯄꯤ ꯎꯞꯄꯒ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯀꯨꯝ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯅꯨꯡꯒꯤ ꯃꯤ ꯃꯇꯅꯦ ꯑꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯅ ꯁꯤꯗ ꯌꯧꯔ ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯑꯗꯨꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯝ ꯇꯧꯅ ꯌꯥꯏꯗꯦ ꯑꯗꯣ ꯃꯅꯨꯡ ꯃꯤ ꯃꯇꯅꯦ ꯍꯥꯏꯕ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗꯧꯔꯦ ꯑꯁꯤ ꯄꯥꯡꯒꯜꯂꯣꯝꯗꯒꯤ ꯆꯠꯂ ꯐꯥꯎꯈ꯭ꯔꯗꯤ ꯑꯁꯣꯝꯗꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯈꯤꯕ꯭ꯔꯣ ꯑꯁꯤꯗꯩꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯅꯦ ꯑꯁꯤꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯅꯦ ꯕꯖꯥꯔꯗ ꯍꯣꯔꯦꯟ ꯃꯅꯤꯡꯗ ꯑꯣ ꯃꯣꯏꯁꯦ ꯆꯠꯀꯅꯤꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯐꯝꯁꯦ ꯁꯒꯥꯡ ꯕꯖꯥꯔꯗꯅꯦ ꯋꯥꯡꯉꯨ ꯁꯒꯥꯡ ꯕꯖꯥꯔ ꯍꯥꯏꯗꯣ ꯑꯗꯨꯗꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯨ ꯌꯥꯗꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯊꯠꯂꯒ ꯑꯗꯨ ꯃꯣꯏꯁꯦ ꯎꯁꯤꯠꯃꯟꯗ꯭ꯔꯦꯗ ꯁꯤꯗ ꯑꯅꯤ ꯑꯃ ꯈꯥꯝꯃꯦ ꯑꯁꯣꯝꯗ ꯀꯦꯁꯄꯔ ꯑꯅꯤ ꯑꯃ ꯑꯗꯨꯒ ꯃꯆꯥ ꯃꯆꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯅꯦ ꯁꯒꯥꯡ ꯕꯖꯥꯔꯗꯅꯦ ꯂꯣꯛꯁꯤꯁꯨ ꯀꯟꯅ ꯊꯨꯡꯕꯁꯤꯒ ꯅꯣꯡ ꯃꯔꯛꯁꯤꯗ ꯁꯤꯔꯅꯤ ꯇꯧꯔꯤꯁꯦ ꯐꯥꯕꯁꯤ ꯉꯁꯥꯏ ꯒꯥꯔꯤ ꯑꯅꯤꯗꯤ ꯃꯣꯏꯅ ꯐꯥꯏꯌꯦ ꯑꯗꯣ ꯃꯣꯏ ꯀꯨꯟꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯝꯖꯤꯟꯕꯗꯒꯤ ꯑꯗꯨꯏꯗꯣ ꯅꯝꯗꯅ ꯅꯥꯟꯊꯣꯛꯑ ꯊꯥꯗꯣꯛꯍꯟꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯟꯅꯒꯦ ꯁꯤꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯅ ꯊꯠꯂꯤꯕ ꯊꯠꯀꯅꯤ ꯃꯣꯏ ꯍꯟꯗ꯭ꯔꯤ ꯐꯥꯎ ꯍꯣꯏ ꯆꯔꯥ ꯍꯦꯜꯂꯁꯨ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯑꯍꯤꯡ ꯑꯗꯨꯝ ꯊꯠꯀꯅꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ जुगली थोइबा औ सगांग बाजारदने चित्र सपन तराम नौचरी
ꯅꯣꯡꯕꯨꯗꯤ ꯌꯥꯝ ꯇꯥꯏ ꯂꯣꯛꯁꯨ ꯌꯥꯝ ꯀꯟ ꯊꯨꯡꯉꯦ ꯑꯩ ꯉꯔꯥꯡꯁꯨ ꯅꯣꯡ ꯆꯣꯠꯂꯦ ꯉꯁꯤꯁꯨ ꯆꯣꯠꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯃꯗꯤ ꯍꯥꯏꯒꯠꯈ꯭ꯔꯦ ꯑꯅꯤ ꯍꯥꯏꯒꯠꯈ꯭ꯔꯦ ꯃꯣꯏꯁꯦ ꯆꯠꯈꯤꯗꯣꯏꯔꯥ ꯍꯥꯏꯒꯠꯂꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯇꯧꯔꯒ ꯆꯠꯐꯝ ꯑꯃ ꯂꯩꯕ ꯋꯥꯡꯉꯨ ꯇꯥꯕ ꯑꯗꯒꯤ ꯑꯀꯥꯁꯣꯏꯗꯒꯤ ꯍꯥꯏꯊꯔꯒ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯕ ꯑꯗꯣꯝ ꯅꯥꯀꯟꯗꯒꯤ ꯇꯧꯔꯒ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯕꯨꯗꯤ ꯑꯁꯣꯝꯗꯁꯨ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯊꯜꯂꯦ ꯑꯇꯣꯞꯄ ꯀꯨꯟꯕꯤꯔꯣꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯗꯣꯝꯗ ꯊꯠꯂꯣꯗꯤ ꯍꯥꯏꯈꯤꯕꯅꯤ ꯒꯥꯔꯤ ꯑꯅꯤꯕꯨꯗꯤ ꯍꯥꯏꯒꯠꯈ꯭ꯔꯦ ꯁꯤ ꯀꯃꯥꯏꯅ ꯉꯁꯤ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯃꯅꯤ ꯃꯌꯦꯡꯕꯝ ꯌꯥꯏꯐꯔꯦ Once upon a time, in the kingdom of Awanta, lived Princess Jennifer. ꯇꯦꯔꯥꯈꯣꯡꯒ ꯄꯨꯂꯞ ꯄꯨꯜꯂꯝꯃꯅꯤ ꯀꯨꯝꯕꯤꯁꯨ ꯄꯥꯎ ꯄꯤꯈꯤꯕꯅꯦꯕ ꯂꯥꯛꯑꯣꯏꯅ ꯌꯥꯏꯐꯔꯦ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯂꯥꯝ ꯃꯌꯦꯡꯕꯝ ꯍꯦꯃꯟꯇ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯕ ꯍꯥꯏꯗꯣ ꯄꯥꯎꯗꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ